अहानबद मरु पाउसिंग जिरिबाम द पंदोन लेरिबा गाड़ी सिंग अहाना कोन नाइना इम्फाल थोरपा हाइना ngasi phangkhiba drivers union amadi official sing oiba mifam na warip lokre Kabul lekai da Imphal West police na drive sathaduna khunai na yadaba thabak toromba nupa nupi tara taruk phagatkhre Kurumjai Meng tabu sing taram nok subono na pau sandong pijri United Naga Council na pamang sahi November amadagi National Highway singda matam kaktana economic blockade chatharakpadagi security na score toduna tangai fadaba polam sing jiribamdagi pusilakpada ahana kon naide security amasung angamathok singi yenglaga thabak tawi haibadagi driver singi marakta Khorang khoisang noramba ama leramba du district administration consumers affairs jiribam jiri police all jiribam road transport drivers union amasung drivers sing yauna apunba mifam ama golathong community hall pangthoktuna khanakre mifam aduna kudong sadaba kaya sigi matangda kupna khanarba matung jiribamda thonglaba gari sing consumer affairs na porpa ahan balakpa akonba lakpa sing amadi government na priority oina FCI IOC gi hana thaba Patha puntagada papolam sing purakpa gari sing department na sector matungda serial wise oina gari thaba haina yanaki masida punna cooperation pinaduna yamna normal oibam ong gari sing thaba haina yanaki ngasima jiribamda pot yawba gari punna satuk tarani palom pannu leiri masida oil tanker kunmapan LPG bullet kungomdoi hidak puba gari ahum FCI gi seng puba gari kunmanga amadi toan papolam puba gari sawa contract nepal yauri Gari sing asi hayang Imphal digi ahang gari sing sanglaga hangsit Imphal thorpa yai hari ngasi gi miphamadu SDC headquarter Jiribam as Dhananjoy SDPO Jiribam RK Sarles OC NG Jai School DSO WCM Drivers Union gi Vice President M Tombabu General Secretary S Pratap Surake Imphal West के additional SP Operation Dr. Ibom Sang Lusing Nupi Police Yauna Force Amana Imphal Hotel gi Nongpok Thang Bada Leiba Kabul lekai da Thibum gi tabuk setakre Drive aduda Khunai na yadam ongda leramba Nupi Taret amasung Nupa Mapal phagat kre ISTV News na mapamaduda Myoi kayadagi phataba thabak sing changjapam oire haina Makon Sadun Lady Haina Ihan Hana Pau Masandok Matung Imphal West Police na Mapamadu Tugai Kibani Makatana Mapamaduda Patabatabak Sing Satapam Oire Haibakan of Pau Pangudagi Additional SP Bom San Lusing Police Team Asina Ngase Pung Mapal Minute Taramangarom Taba Aduai Tibumagi Tabak Satakimani INC sit Hompugi Mirab Singing Rang Loktokibalina Mirab Ogetable Singi Mikalgi campaign Nasidigi Hana Kankana Kre Pasway Canberra Congress ki Mirab Ogetorbi AK Mirabai gi house campaign ngasi sangangai gi yumthong sangdona hongdokre AK Mirabai na Manipur thugai na honori basi kana no haibasi mipung khodimak na khangnar ba wafamni Kangluf kaya na khundaba lamdam asida Kangluf phurup naidaba lining laisol khenaba thamdaba party de Congress khaktani Congress na Manipur gi apun gi saktam ngakani haike Aikoi leipak asida thoiba thogdok watok kaya singasi UNC amasung NSN IM loinana BJP ga khutsamna duna satli haibase leipak miyamna khangnaraba wafam kaya amani aduna lakadori election asidaida aikoina leipak prajagi yengnaba wariba prajagi mayokta leriba party sibu aikoi maithiba piduna Congress party na amukhana leipak asida Manipur da sasal lakna bonabada Manipur gi praja section khudingmakna mateng pangbiu haiduna aigi taraptagi haijari Hangang Kendra Congress ke Mirab Ogetoriba and Kapugisu Mikal gi campaign ngasidagi kangkat kre Mabu Sogotpa Mui Singaloina Kendra Sigi Yumthong Sing the House campaign ngasidagi hokre Ticket ki lekhai tarba maram na Miamgaloina na kan campaign hauragani haina kapuna fongdorli Kendra Aumunba Ohungba Sumshoy Shoydana Chona Togal Bidina Pibi Gadina Kanjay Nasi Mamsi Wana Pona Jaraga my partner and Nabamuta Rampunamana Matin Pangview Mapoldam Sabi Tabak Todun Labor Simi Farga Hat Kibithong Eastern Wi-Fi Safes Association Amusung Wi-Fi Students Association Eastern Block na kan yaning the Fondo Late Malaba Musing Lem Taru Dabani victim Singda Atumatam the Justice Big Dabani Hari
Central Agriculture University Imphal Mahindra Samriddhi India Agri National Award listing Tarataret Amasung University Asigi Vice Chancellor Professor Dr. M. Premjita Dr. Dalat Singh Memorials Extension Education Award Pirakle Hari University Asigi a block the Pangtoki Pogi Mifum Amada Vice Chancellor Dr. M. Premjitna Mahindra National Award Asi University Asina Sahitarulom Manipur Yauna Awanopoki Station that local liba Anova farming technology da Lofam Sing Kaidoktana Hangamaru Hunba Tila Hidax Amadi chemical harsing season Nadabagi Matakta Koilopagi Toxil Mai Pakna Sataduna Lomi Singi income Hangat Hanbagi Damakta Sakanguna Pirapani Manasi February Anida New Delhi Pangtopa Toromda Union Agriculture Minister Radha Mohana Kusinar Kivini Amaramda Technology Resource Amadi Extension Management Gilamda Local Liba Asibusu Masakang Viduna Dr. Dalat Singh Memorials Extension Education Excellence Award Asi Lantoro Kivini Manasi January Kunipan Degi Kuntramathoi Fawa Hyderabad Pangtokiba Nepalak Suba National Extensions Education Congress Lising Nitarateta Kusinar Kivini Hari Lairaba Lomi Sing Sigi income si increase the one crop diversification talk the Haidi Hog Tagraba Matunda rice fellow I say a hangwa Berenland Mayamashi crop Ama Kalakan Dada I say Lomi Sing income hanket Pigitamakte award as a pig given. District Institute of Education and Training Sinduna Satakiba died several term Nasi DM College the Level Institute as Solution Craig. Thermoduda SCRT Director Dr. M. Manikumari, DDO Professor A. Roman, Project Officer in charge W. Ratan Kumar Susurgaki. Sarugaki Singi Tongan Balam the Pangtokiba Atoyan Tanabada Makomatang Tarbus Singda Manamatum Toki. Institute Asiki Principal in charge Jina Tongamna, Seoul Toromasi Training Program Ge Curriculum da Yauzaba, Ozam, Ovimutam da Sanakonaba, Culture Madi, Rhetoric Lamda Su, Hanamapung Paba, Ohenanaba, Pandam the Pangtopani Hike. Zamo and Sange have there's a primary teacher or as an elementary teacher is a rather prerequisite with a pot money. So the importance of the diet course has increased over the years. So if you are going to apply for a primary teacher or an elementary teacher, sigi diet course, DELD course, I would say, tawa mathaw tai. Wangkhem Kendragi Mikhalgi Damak BJP ki ticket Tanaramba Yumnam Nabasendra Atubumatamda North East India Development Party the Yawagan Hari. Manipur Press Club the Pangto Promising Unabamada Mirep Ogadobat Nabasendra Napongdo Kivada Mal BJP ki active member Amadi Specials Invitees member Oina Lerambadagi Haukiba January Tangkuntramathoida Party Asidagi resign to Cray. Party ki ticket high visity Todopo Maruide Niang Seva Tobaduni Haibigaluna Lakado Ribataramatoi Suba Bidhan Sabaki election is the Wangkhem Kendra North East India Development Party that Yautonomical Tenergani. Hana BJP ke ticket Tanamba Mui Kagi Walker Singju Mahaka Puna Saminanaba Pirep Lore Haki. Miyangi Shaba Tozage Habasina Pandamni Aduga Party ki ticket Habasina Sunadagi Min Samani Upayamakani Ture Lana Bohonabada He Tong Bagumba Natagana Ananba Lamida Sapamatamda Habet Chashu Subugumani Haina Yang Loje Aduna Party ticket any party ticket Pangba or Pangdaba Tidana Miang with the Mukta Siva Tozage Miang with the Mukta Tabuk Tozage Habasina Tamu Inunda Aset Papire Magalunena Lakataruba election Asida Ekoi Sapsana Tinana with them the same Sava Lujere. United Youth Organization Singzamai Wangma Bagapati Lekage Niputruk Suba Mapok Numit Tompang Tokre Mapok Numidasida Lakidaba Organization Sigi Tomi Sing Ikaikuno Utpulena Hausa Lady members in the Zo Kudol Tamduno Ikaikunaki Handak MPS Sina Loba Combined Civil Service Exam da Ani Super Rank Lakibi Senzai Lema Angom Amasung Kuntruk Super Rank Lakiba Laisram Bagat Pusu Kudol Popiduna Puning Towake Hausi Pagmartan Atam Bramata Dominisi. Pain relief on me. Hong ok sikpa, tang sikpa, puna blising beda, sinabaya ba, lipsa putna putuk saba, oza.
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Global Hospitals, in association with Sija Hospitals, organizes Liver Clinic and Imphal on 10th of Feb 2017, Friday from 11 a.m. onwards at Sija Hospital, Lagong, Imphal. Patients suffering with any kind of liver problem can get consultation with Dr. Sanjay Govil, Senior Consultant, HPB and Liver Transplantation, Global Hospital, Bangalore. For appointment, please call. Howjita phangba pawda BJP ki ani suba oiba face ki mirep kun ge teret ki ming howjita oina lokthokre. People's Resurgence and Justice Alliance ke ko convener irom Sarmila ki Mikhal ki campaign thawal ki moijing da ngang pangthokre. Chief Minister ki Kendra da Mikhal thengnagadurbi irom chanu Sarmila na pung anirom nupi sing da sakti piba senja thumja amasung unab sing warosin puraknabagi matang da khanane ke. Sarmilana Moizingi Mina Bazar Susangduna Miang Unaki, Mapamadu Lemba, Miamna, Party Sigi, 10-4 Chance campaign da Angam Angamba, Mateng Panglake. Tongzu Kendri Congress Ki Mirab Ogedolba, Azit Kisu, Mikali campaign, Roswam Galena, Hodokre, Kanguki, Kenabatamdana, Lining Lambida, Missing Mikai Naidaba Congress, the Yalduna, Handiki Mikal Si, Tenabinhaina, as in a Fondrole. Sing Tam Nungsinadaba. Adagi economy blockade kumba sugumba mayam ama koigi singi praja singa tamgi praja singa nungsinadaba mayam ama thogle ibse masi koi congress government na madubu afaba lambida wari sanaraga yamna tangdu leitaba koi masen amatta oina chatminaba yanaba gidamakta wakhansi khallaga congress party sida ai candidate ama oirege na khallaga ngasi congress candidate ama oijabani Kangpopi Kendra Nepsa Kibzen Mirep Oregani Haina Miam Nangang Mak Masana Lokokre. Kangpopi Ward number Taram Deda Nong Sabamaki Yuma Masanga Matung Maki Mirep Oinabi Wafamasi Lokokibani. Tarmatuda Kangpopi Town Committee, Kangpopi Women's Welfare Organization, Kangpopi Youth Union Gi Musing Su Surgake. MSCP Dagi Tolaga Congress Yakumatung Amuk BJP da Sankrabi Nepsa Kibzena Miang Interesta BJP da Sangmani Hake. Lakkadaba 2017 March Tangmarida election lakkadaba Hannagadaba Asida Ihakso candidate Amani Haina Nasisi Ihakna Langtopi Bani Kangpopi Kendra Yellow Minataba Mitop Amapo Congress na Makogi Mute Amoina Tadrotuna Manipur Miang Yellow Mikanana Basangsiliba Iho Sida Sauna Single Haina Maus Communist Party na Fondrol 8 Lubasigi Standing Committee Coordinator Kayong Hans Mangangi Serol Amana Thong Asina Manipurda Haukiba Sahi Kayadigi Yellowi Kanan of Sangsileba Ihogda Nasigi Paliba Congress Party na Namthaktono Lakli Habido Subsana Ule Kangpopida Mitop Amabu candidate Ohela Pahibasi Manipur Miam Singlabani Congress Party ki Thong Asing Mauta Manipur Miam Hope na Leminaduna Manipurda Yellowi Kananabi Kongzang Ama Sangsin Minanaba Matam Lakle Congress ki Panamdi Mikhalda Mai Pak Nabo Honabda Yellow Mi Miamgi Mating Yaudana Mitop Singbo Makoigi Board Bank Orega Manipurda Lengak Supli Painaba Kuzil Tawangi Tawasi Hauzik Tangwaiban Sagolbal Sugunu Sengmai Ziribamamadi Kangpopida Uba Pangli Congress ki Tawasigi Mayokta Lepagalwina Lakadoriba February Taramathoidagi Taramathoigi Numidangda Miamna Mayagi Kongsat Setpiu February Taranithoida Manipur Pumbada Sintha Leptuna Lekai Kudinda Miamgi Kongset Setuna Yalomi Kananaba Kolau Lobiu Namid Asigi Numidang to Miamna Miragi Kongset Setpiu Heidi. Malem Rumapum the Pangton Novugum Tawal District to District Health Society Tawalamasung NCD Cell Tawal Sinduna Malemgi Cancers Namid Toram Sangayumpam Primary Health Center to Pangtokre Namid Asigamari Lena Launa Daba Laina Kangtok Nabagi Kem Amasu Pangtoki Tarmaduda District Health Society Tawalgi Mission Director Su Oriba CMO Tawal Dr. N. Zantakumar District Program Manager C. Ace Basanta Community Medicine Ge Dr. Trustee Susurgaki Basantana Cancer Haba Laina Si Matamsana Tengna Horabadi Laina Kalhubangamba Laina Obamarana Miamda Pak Sanakanaba Awareness Taromasi Pangtopani Haiki CMO Dr. Zantakumarna Matamamada Launagan Balina Sing Yamna Kina Launa Bado Hauzikti
launa ganba laina singna paksanna naba horle sahulakpaga loinana myoibagi punsi sangdokpa subanomba haksang sajel walakpa hidak nagi palamjeng sizinaba wangpadagi laina singasi horpam oiri maramasina miyamna kangananaba paksanna thorom pangthok patangai ftte haike ꯐꯝꯃꯒ ꯊꯕꯛ ꯇꯧꯕ ꯁꯨꯝꯕꯁꯤꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯕꯤꯄꯤ ꯋꯥꯡꯕ ꯑꯗꯨꯒ ꯁꯨꯝꯕꯁꯤ ꯊꯣꯛꯂꯛꯏ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯖꯁꯤꯡꯁꯤ ꯑꯗꯨꯒ ꯑꯣꯔꯦꯜ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯖꯔꯗꯥ ꯌꯥꯎꯕ ꯀ꯭ꯋꯥ ꯆꯥꯕ ꯑꯗꯨꯒ ꯆꯨꯔꯨꯞ ꯕꯤꯔꯤ ꯁꯤꯖꯤꯟꯅꯕ ꯍꯩꯅꯤ ꯑꯁꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯤꯗꯒꯤ ꯑꯣꯔꯦꯜ ꯀꯦꯟꯁꯔ ꯂꯪꯁ ꯀꯦꯟꯁꯔ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯍꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯛꯏ Manipuri Students Federation MSF ki lising ni tara Nepal gi nauna thopuga da bamioi kunga mapan gi manungda kulumdoi senior advocate khaide manina protem speaker oiduna Jam Hall Infal da wasik lokre tharmadu da federation asigi chief advisor TS Udoiluang Advisor Utikant L Umakanta amasung hanagi President Nanda Babu Susur Yaki. Now the President oina wasat lo kraba kundrak from Max na education sector da business kum sathariba tonga si hana mayok nanaba maki ahan ba tabak torom oigani haiki. Private school nung ising jawn hiklakpa singsina munna ingzagani na government school sisi kai non na inam tunda government school je private ka sabana na private phone thokpa satam na piriba infrastructure equipment machinery khudmak government school da tam sarjung da phaganaba MSF ki aham thadana hona jagani manipur da corruption na ma da koi thabak to hangani hanal na tika da ma da to ba lai jai samna haibda koi jobs na mayam na sen kya lawga mi kya loksalaga MSF complaint laksai hai basing asi athu da topina ba Sumang lilagi sangnareba lilaroi huidrom tomba miyamna mitei tomba haina khangnabana laikidabada Manipur State Sumang Lila Council na ikai khumna utpagi tormama UMM awang lekai deleba laikidaba artist asi yumda ngasi pangthokre tormadu da council ge advisor Khetri Jugindro L Tarpana Singba mioi sing surga ke laikidaba tombana Sons of Manipur puya maithaba nungsibagi saina khol I thaglaba kanglasa ibungo nongzabi khamno IT2 na singba miyamna pamna kibilira singda yauke council lifetime secretary Sorapam Hemantana Sumang Lila saru yakiba singna lekhidro matamda council ki state ki thakta kai khumnabi thoromasi pangthopani haike youth opera da lithoingambi da rikshakthi party da impan jatra da maitei lemada tongan ma makan gi lila pe sanar ojama ne iba sing isal have play da sing isal gi mayam da tawo apagi yambal koi hoi mayam sina mathang toroko matamda are toroko matamda mahana ka sum mahut chilowa adumok so koi kisi u Women's Welfare Association Kanglai Paki Ohum Suba Mapo Kulmun Torom Lob Asiga Office Pang Thokre Torom Asida Lob Asina Taukiba Madi Tungda Tawga Batabak Torom Sing Matangda Kupna Kana Neneke Losalapura Muru Pausing Amukana Pizare Jiribam the Pandura Gari Sing Ana Kon Naina Infal Thopa Haina Ngasipang Kiba Diverse Unions of the officials in the Mipam Navari Lokre. Kaboleka the Infal West Police Drive Sataduna Kunaina Yadabatabak Toromba Nupanupi Tarataru Pagatre. Was a power day as the Ministry of Power Matans was the being Tabu from Pomukana from the